Akasban Imphal Nayani Devi na pau pajari ahanbada maruoiba pau Manipurda nauna mantri taru hapjinduna BJP na luchingba sarkar gi mantri mandal chauthokre Mahut mantri Yumnam Khemchana hairi Nambul Turel Torban da leiba mioi singna Turel asida phata haudi thada danaba apil tauri Hanuman Jayanti ga mari lainana Pradhan Mantri na Gujarat ki Morbida phut chamani pan wangba Hanuman Murti gi maikum hangdokre amasung Ayushman Bharat Health and Wellness Thaurang Haudokibagi Mari Suba Kumonda ngasi Sarkarna Center Lak Amada E Sanjivani Tele Consultation Facility hangdokre Manipurda BJP na luchingba sarkar asida nauna mantri taru hapjinduna chauthokle houjing ai hakim mamangdai Imphal gi Raj Bhavan da pangthokpa thauramda Rajyapal La Ganesana mantri simbu thabak paiba amasung aronba ngakpagi wasak lawki I, Dr. Sapam Ranjan Singh, do swear in the name of God that I will not directly or indirectly communicate or reveal to any person or persons any matter which shall be brought under my consideration or shall become known to me as a minister for the state of Manipur, except as may be required for the due discharge of my duties as such minister. ngasi nauna mantri oina wasak lauraba mioi sing adudi Tengnopal dagi letpau haukip Ningthoukhongjam dagi Dr. Sapam Ranjan Khurai dagi Leisang Them Susindro Sekmai Bidhan Sabha Kendra dagi Haikam Dingo Nambol dagi Thongnaugjam Basanta amasung Chingai dagi Khasim Basumni Ningsingba yai mamang thada Mukhyamantri N Birena luchingba sarkar anirak subatamgi oina wasak lawkhibani wasak lawba aduda Mukhyamantri yauna mantri taru wasak lawkhi mantri sing adudi Thongju Bidhan Sabha Kendra gi MLA Thongam Biswajit Singjamagi Yumnam Khemchan Bishnupur gi Govindas Ningthoukhongjam Kangpokpi gi Srimati Nemcha Kipgen amasung Tangmai Bidhan Sabha Kendra gi Awangbo Nyumaini Imphal East Police Narcotics Cell Executive Magistrate ama amasung yadagi volunteer singna ngarang khumidok sorong mapal aikur makhongda drug yonpham ama thugaikre Police ki cherol amana hai mafam adutigi mioi ama chingna ningai oiba mawongda thorakpadagi check tawbada WY tablet sing phaba ngamkhi pharaba mioi adugi mayumda thiu magi thabak chathabada mioi asigi nupi su phagatpa ngamkhi mafam adudagi heroin powder gram 10 license yaudaba single barrel nongmai ama mobile phone ani tablet phone ama kapa yariba nongmai maru mapan amasung tokning ani phangle hairi yum adudagi drug season aramba mioi manga amasu Bangamki, Parba drug season of a musing adu rehabilitation center sing da Kusina Krea Hairi, Parabopol sing sing musing Makata Tabak Lokanaba, Hangang Police Station da Sinakre Mahut Mantri Yumnam Khemchana Hairi, Nambul Turel Torban da Labor musing na Turel Asida Pata Hudit Hadabana Turel Asi Aduki Matik Mol Ale Amadi Masina Loktak Damna Jentaki Duna Loktak Bat Asi Masak Tiale. BJP gi nipuni thoi subam mapo kumon thauramga mari lainana Imphal West Jilla gi BJP mandalna sinduna Mantri Y Khemchan amadi IMC gi mioi singaloinana Nambul Turel paring dagi phata haudi singlokatuna singdokre Turel gi manak nakpada lairiba club amadi lanai organization singna Turel achi luna na thambada mateng pangbinaba mantrina appeal tawkhi Imphal City da natana Imphal City ga tainaba municipal area nataba jaga sing sina mola mi mayam ubi sini masina nungju panda lakpaga turenda loina inda rakanda loktak ta motion lakpagi achauba hoya thiba sakta mama lakpasi masi akoi punna thengna mina sini aino hujik lecture ba jaga asigi thangnari ba laikai sida NGO garbage lokat pa changi bra changribra haiba su municipality na haiba ngamdan like this I feel very unfortunate masi athoba matamda system amla akanda laikai dai bidi bas club sina maila bai bising dai the lobby dia khoj mateng bangjage aina appeal tawjari
Jiribamgi Sonapur Part 1 amadi Part 2 Jarol Pokpi amadi Champanagar Muslim area singda ngarang chitkiba nunglei nungsina yum kaya amang ata thokre aikhoigi Jiribam pawing athembi sajitna hairiba maphamsing asida yum taramari nungsina humdokre amadi yum kuntrarom so amang ata thoki district administration na sinduna disaster management phandagi ching hawai amadi acha athaksing awaba nanglaba imung singda yenthokre Manipur da punna COVID-19 vaccine dose lak 9,18,8 kapkhre masi manungda ahanba dose da lak 19,9,738 aduga ani suba dose da lak 19,040 chanipan marphudanipan kapkhre precaution dose 19,9,9 kapkhi amarom dangarang COVID positive oiba mioi ahum thengna khi mioi anina naba phaduna discharge tawkhi hojik active case 9 leiri naba phagalapagi chang zada marphudani pandas mik mari anida leiri tabiri be paw si akasbani phaldagini leibak ya tai mapham singal loinana manipur da sunga si hanuman jayanti numit pangthokli bhakta kayane Imphal gi palace compound da leiba hanuman thakur da lai khuramba laknari Hanuman Jayanti ga mari lainana Pradhan Mantri Narendra Modi na Gujarat ki Morbida phut chama ga nipan wangba Hanuman Murti gi maikhum video conferencing gi khutangda hangdokre Hanuman ji char dham project ki makhada laibak asigi maikai mari da thamgadaba muti mari ki manungda ngasigi asina ani subani ahanba muti lisingani tarada awang maikai ki oina simla da thamkhre kha thangba maikai ki oina rame soramda Hanuman Mandir thamna ba thabak hogre Pradhanmantri Narendra Modi na Gujarat ki panchayat member singa unaduna mafam adugi khunja singi infrastructure sing amadi punchi mahing hena phagat anaba khanakre Twitter da thagat pagwarol amada Sri Modi na hai mahakna member singa maru oiba wafam kaya gi matang da khanaduna athuba matamda thabak thoram sing paikhanaba haikre Pradhanmantri na mamang thada Gujarat chatpada Mahapanchayat Sammelan Hodokladuna Panchayati Raj System asi leibak asigi oina yamna maru oi haina phongdokhibani mahakna makhatana hai Gujarat Panchayat nupa masingdagi nupi masingna heli Ayushman Bharat Health and Wellness Thaurang Hodokhibagi Mari Suba Kumonda ngasi sarkarna center lak amada sanjibani teleconsultation facility hangdokre Haksel Mantri Dr. Mansukh Mandaviana hai hojikti micham miyamna su leibak asigi afawba doctor singdagi pautak lauba yaragani mahakna hai Ayushman Bharat Health and Wellness Center Thaurangi makhada sarkarna tangai phadaba na layengi network hena phagat ale hojik phawada leibak asida Health and Wellness Center lak ama lising tara taret hena leire Assamgi Mukhyamantri Himanta Biswa Sarma na teacher eligibility test qualify oiraba oja chanipan marphumari da tongan ba category da regular amasung contract da appointment order sing khusinakre Karbi Anglongi Dipu da pangthokpa thauram amada Mukhyamantri na appointment letter sing adu khusinnakhibani masida assistant teacher chamani pan upper primary gi mathematics samaksung science ki oja kunmanga primary education department ki makhada primary gi assistant teacher chama marphutani thoi amasung exam service शिक्षा मिशन की मखादा कॉन्ट्रैक्ट दा असिस्टेंट टीचर 958 यावरी केंद्र की रेलवे राज्य मंत्री राव साहेब पटेल दानबे नुमित हुमनी की खोंगचता था ही कुंदा त्रिपुरा दा लाकनी खोंगचत असिदा मंत्री ना मुख्यमंत्री बिप्लब कुमार देव अमसुंग नॉर्थ ईस्ट फ्रंटियर रेलवे की ऑफिशियल सिंगा तोंगान बा प्रोजेक्ट कया पाइखलिबा दुगी मतंग दमी भंपांग थोकनी श्री राव साहेब पटेल ना साब्रुम रेलवे स्टेशन यंगजिनगनी अमसुंग बांग्लादेश का ताइनबा ngam लैबा नीचिंतापुर रेलवे यार्ड सेंगबतनबा मफमसु यंगजिनगनी अरोइबदा मरुइबा पाव अमोहना मणिपुर दा नौना मंत्री तरु हपजिंदुना बीजेपी ने लुचिंगबा सरकार की मंत्रिमंडल चौथोखरे महुत मंत्री युमनाम खेमचाना हाइरी नमुन तुरेन तोरबान दा लैबा मियोय सिंगना तुरेल असिदा फतावती थाददनबा अपील तौरी हनुमान जयंती का मरी लेना प्रधानमंत्री ना गुजरात की मोरबीदा फुट 9 वांगबा हनुमान मूर्ति माइखुम हांगदोखरे अमसुंग आयुष्मान भारत हेल्थ एंड वेलनेस थौरांग हौदोखिबगी मरी सुब कुमोंदंग असि सरकारना सेंटर लाख अमदा ई संजीवनी टेलीकंसल्टेशन फैसिलिटी हांगदोखलगनी पाउलोइजरे।